Ngarang RIMS ki Director Dr. Guru Aribam Sunil Kumar Sharma gi yumgi thongkalda bom thamlamba du yaningde haiduna ngasi thungbuthong makhongda ol thungbuthong apunba merapai bilup na sinduna wakan mifam famkhrei mifam atu da wari sanaraga achumba pubira o lekai miam da akia khang pibi kanu yumlakta bom thamlamba yaningde haiba placard sing paiduna yaningda ba utke All Manipur thungbuthong apunba merapai bilup ki member Guru Aribam Tanapriya na haikibada Sunil masamak yum da leiba nate quarter da leiba ne machal nupi khak mayum da leiba asida bom thamjinduna akia khang nang haliba si yaningde hojik thokliba irang asida achoba thodang kya loduna ana layeng da mateng pangliba misak amabo aki akhang nang hanba asigi mahuta faminaduna wari sanaba yai adubu wari sanaba ki mahuta kihan khanganduna yumgi thongal da bom thamjinba si akanba mong da yaningde haiki masamak leibusina de mari quarter de leibani side da bom thamden biba masi yamna chaukhuttabagi mawong oiba huisi yam nungai tabam phawjeba adegi leiba ki tawreiba hojiki irang phalang tawriba kolibasida akoi nungsinana leiminadana arana hui kaya yaningba yaningdaba tanaraga tawbada matamsida sumaina bom thamaga sum kihallaga nungmai ka kari tawna doina haibaduna sugumbase matungda tawbidanaba nungaitaba kari ka yaurugasu fadana warisa akoi maira paibi ngasi phamiba mayamsida su adum laaga tawrisi akoi yaningde si tawi haibi khotbi wasu adu akoi angang sine dum haigane bako adu sumaina sugumba bom thamdana kotana sidi season kawi kihanba kawi masidi yamna achumba kaino nate akoi yajaninge akoi mari leinabasina kuna masi munna thandhabiraga hena akoba achumba nungsinaba moongda leibak si santi leina adugu moongda puraknaba khonabinaba